tangkulani hatkiba TM kasongi ambush condemn tawnaragli UNC na nagata balam singda numit homnigi shutdown laukthokre kombing jathabada bunker ahum thugaikre tokning pangle adudana tana laigidraba mioi singda koi ex gratia pigani haidana su chief minister gi maikei dei laukthoragli Zakiran masidi am nungai tabasi condemn tawi habasi ma dum condemn tawi habasi ma haiba aduga ex gratia hek piraga hek lution ba adu handak trong laubi incident sida angangani gi mama mapa ni makna machagi ex gratia su loroi habisu hairi dudana hojik su mu ngarang nahan tangkul gi makoi ani legi dabasi su yam nungai taba incident am khani handak thoi si koi gi anauba chief minister si mahak appointer ba matung mahak ki leader makha da le matung da unwanted series of unwanted incidents ne thoise aduga hekta ngasai NI gi problem Zakiran mayek sekna thambigre ko aduga mi magi punsi si ex gratia lak tara sida sumai sum yasin na basisu aduga JC nga khoi JC ga yasinari harakanda mama mapa na amamu harakpadagi thoiba thongdok sineba sumai tawdana khoi marak khoi masel si marak sida su cooperation leitabgi mami su dum taba sigam tangdadi Zakiran tentakna thambiu kari kamai thambiu taseng haragadi khoi lamdam je sana calling karaba lamdam oire na haine sana ji calling kaya ponte ar si film da lae aduga khoi mioi bi punsi je gasile tana paisa khraga manting naga ya bi film da su urak pase prajam yam na khoi shaung rak pase then je si kangku na thambiba powerpoint presentation me ama pami ba thamur ga su mama ampa gi pukning da yaning do pot yaw buduna ani ki differences lai ni aduga mama ampa du gi moina lepi ba phirep si yam singthani ngai oi ai gi sa ani mangraga su pikleba icha singdo tasengna mangraga su amuna halakpa yadraga su makhoi do ai pachana mantikna roi haibagi pot manba yam phasu wakhalon amaka ki message sang pibne lawi ai khoi swai da ex gratia condemnation araga madu tawrakanda hektam lotion bai pot makha tarakpada kitang mong cheksalaga NI da sinare habe pot ga sai mamang thamgre ko si pot ahum jina lotion ba se manipur yaroi sigi pot sin nata bidanga sagi imung dugi family mama ampa ani na tawriba sacrifice tawriba pot che sina sumara moraga projam yamna ngasidi makeup tholokpa hobune na khalle trong lawbigi mama ga mamagi mathara kolaga tumiba ngang pikpaga moi ahum tuminnabada ani legidaba madugi chawpa potuna siape kem da changaga madugi landaro budagi moi kapthorpon moi maruna palaga moi ahum leitaba ko aro even nongmai kapasi yadi hablete mop kano to buda khugi makhara kapo haiba pot yaba leibani moi gi ek logi matungina dubu thawak ta kokta panba haibasti madudi mathakta palai poto eta blind kape haiba pot amadi yawrabani adna makhoi su tawriba pot mayam singduda siape singduna su makoi kem thado kapo orgaso matra kapa yaba yadaba aduga atopa jaga mafam singda tarogana eta kapta bana mayam hainare mafam pandu ko suma mayam je leibani na koi coordination cooperation haiba potudi ekoi adum watna leire haiba se bot ekoi gi keno da lengak chasen natra lengak chasen yawra singdu oigera natra koi prajagra dum thokpo sima miyam chaung tai adubu ekoina decision lobu matamda lewak miyang gi lorok pataragadi lewak mayam jigi tasengna sanagi kali mek irle hokna bumungda lobu decision khradi ngasidi koina anoba mayam khusieng goiba mihat mipun natraga sumba crime thokna honorakpa matam gi amamam issue singji issue mon divert tok manaba pot amga aina ngasai panjagi ba trong lawbigi pochi loiba matung nan thinum gi case ta miscommunication in a home minister center ko mai ta bakra legi ko haibdi even cookie yaure na lawo potu home minister masana mai phone tha do press media briefing immerse ne na ko but adu targadi madru yauri ba personal singduna why not makogi identity kari utpangam drino ai cookie na te ai nagani chandel gi haragadi ko adon diversion to man ba pot se dum bot side ani da koina thangjen ba wana tana government gi potu man ba khra legi aragi bona civil car amada tinted class amada amaya mama kari gi purga chalam bano madu gi potu special concern SP sing da piraga khoisi chatori si smain to godori haidana kari mrong gi chatpa maram no smain chatka do wa haiga do potu leram ngane na khalle chathoke haiba taragadi ko ani sigi line si soi to dori aragi ai nangi jurisdiction ra is maina operation Zathagani Hibasi, who's Impal is Impal Kai, say Kudum Impal Iski Commando, Kangumana, Impal Whisky Zagam, the Mi Pagadi, Impal Whisky concern, Marilyn of the Pop, you Matu, the Sangapaya, they can my juice, I do never. A minor army Kangun at the Tongdom to Viabra, Central and the pyramid person have a question of July, but I do that. And a government is headache with Mam, the MBI, Tongdom Toxan, report Mam sing, say, even Nancy Piggy came in a Tugai, but a drug pressman, food, and a dragana, ambulancing the Dukachumogi, the Yapunteva, Malingana, Landmark, the Red Cross, Ambulance, press media gi
mai krai phok da makoi da kano da changba ya bi chatpa ya bi ya pi kai se khangdaba mayam amu moi marta dum yaw re have da dum uli ne ano sigi pot mayam sing sei khoi huji lori ba phirep sidi ikoi ta seng na ga ti achumba phirep amoina lawwa aduga excretion ya da bune hana ulak na ba utpoina imung munung da lorok pot mali jc gi hona zaman aduga imung munung lor ba phirep da praja mayam na understand to birakanda lewak na ngasi thengnari ba awa pot mayam sing gi lotion gi no hona ba da praja ikoi gi phirep su chapchana isa na lawraga lewak si goi ba lobum thobu thodang phirep lorok pa sing do ikoi punna saruk yamina bam di mathau tai isa na laitho lairaga mo khoi na torpa ngai gani haiba du di ai gi nungai ba phangani mahi chani haiba du di khoi na upam bi ma tharaga mahi yalakpa ngairaga chani na leibuduna di oibi yaroi magi hingol thaba ai hingol thaba haibase magi hingol thaba da mana yamba dum control to legi dawne na ai hingol da ai jaga da so ai isana isagi thajaba mathau tai punna thaminaraga di nong phado mana hana palajo aina hana palajo aina yamjo mana yamdra so share to minna to da meeting harau rau to ne tana mana sum tharaga ne sum yeng leraga wa da nga ga heng thabuk yaudana kaimta to dana koi mahi dang chamina ge cha chi haibu di thangna ba miduna su yaroi haibu ko samana na jc semi ba munung lori ba decision phirep awa ba tabda nangi ba thengari ba awa ba mayam singche ai isa na madugi pot da saruk ya seluba morally physically nadrage any pot da ko na support to be potu leitaba taragadi ai gi tholokoda ai ju mi leroi haiba pose praja miyam ikoi pum khudim mangna hujik understand to ba khamina ba mathau tai na ismain thamjaki